Taraturuk suba state level Orange Festival ngasi Tamenglong District Chief Minister N Biren athoiba mithungnen oiduna hogdoklagani. Senapati District ke manung chana laiba Kaibi Village ke Village Authority amadi Village Beautification Committee na sinduna ahumlak suba Dustbinless Drive Festival pangthokre. Village ase outer ge MP Lorho S Phojena sangai festival ga mari lenana pangthokpa Cherry Blossom Festival da model village ama oina lauthokrabani. Manipur lengak na sinduna ngasi ahanba Manipur Rifles ke banquet hall da Kargil Vijay Divas palan thorom pangthokre. CAB gi ihong na maram oiduna Guwahati da tangdu leida da bapibam ama lakpadagi haukiba yumsa kaisa namitagi mafam adu da thamlakiba curfew adu mahausa gi phibam da tapna hanjilakpadagi ngasi ayuk pung 6 dagi numidang pung 8 fauba pung 15 curfew komthokre haire. Hojik chayena baleriba Citizenship Amendment Act na maram oiraga Tripura gi tribal amadi non-tribal singi marakta ungkhana balakpadagi ngasi state asigi Chief Minister Biplab Kumar Deb na mafam adu da chatuna sangdaina na ba honakrai. Unaw rap case da maroina senariba BJP gi MLA Kuldip Singh Sengar party dagi tanthoki bagaloina nangasi Delhi gi court amana mahaki mathakta karamba chairak pigidagi haibagi rai lauthoklagani hairi.